ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯌꯥꯝ ꯂꯥꯏꯔꯕ ꯀꯩꯅꯣ ꯃꯥꯜꯂꯦ ꯇꯟꯁꯤꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯗꯣꯏꯔꯥ ꯆꯥꯛꯀ ꯌꯥꯎꯗ꯭ꯔꯕ ꯅꯣꯏꯁꯤꯕꯣ ꯆꯥꯛ ꯇꯥꯎꯖꯥ ꯇꯟꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯗꯣꯏꯔꯕ ꯀꯪꯅꯝ ꯐꯤꯂꯝ ꯄ꯭ꯔꯗꯛꯁꯟ ꯀꯪꯅꯝ ꯐꯤꯂꯝ ꯄ꯭ꯔꯗꯛꯁꯟꯒꯤ ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯤ ꯑꯀꯪꯕ ꯇꯟ ꯑꯇꯩ ꯗ꯭ꯔꯥꯏ ꯄꯥꯔꯇꯤꯅꯤꯅ ꯑꯩꯅ ꯀꯪꯅ ꯍꯦꯛꯇ ꯇꯧꯗꯣꯏꯔ ꯁꯤꯅꯤꯗ ꯅꯣꯏꯁꯦ ꯇꯨ ꯄꯣꯊꯥꯕꯒꯤ ꯑꯃꯨꯛ ꯇꯨꯝꯕꯤꯔ ꯑꯁꯤꯕꯨ ꯃꯥ ꯍꯧꯖꯤꯛꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯕꯩ ꯋꯥꯔꯝꯃꯅꯤ ꯑꯃꯨꯛ ꯐꯃꯨꯡ ꯑꯃ ꯌꯥꯎꯔꯅꯤ ꯃꯊꯪꯗꯗꯤ ꯀꯜꯂꯁꯤ 와봐도. 스크립트 같이 맨날 집밥부터 지금 막 닦았다 간다지 그걸 나겠더라. nang mobile SIM ro nete nang mobile SIM ro kawa hai ke to mang tak ne dui phim na adra kaji are ready to tao se se suji wari sai ngai jam tang am tang hai ro da na cao đấy yes Numitau đây có hai này G five ôi mà đi yes Bambi xem lùi vào à Bambi tôi lọc thuốc rồi Bambi tôi lọc thuốc rồi ạ